nong tare nong marak ta chatli mai daga nong tare sing sabu thungba chokia do ngasi su leire duga mayam porang khayeng halake jong sakam ding ngamne asi jong sak sing mayam phi da le jong sak se jing mayam che masing buthi rakene kya su ga asi lupa kya gi jong sak man ge jing asi gi se masing ana thirake adu mathang da maman da harake si masang ge yaw se amma ani asi gi jong sak ni fu si ga ne pa jang khai Imbara ba se asi gi jong sak ni fu si ga ne pa jang khai ji ba hong bra hong da bra hong gi ba The next day. yam hijang si ga leire ngasi de I modura da su sakani aduna simapagi tiffin jombi rani oni launa ru ge mai hayeng mayum chakrani aduna maguna bagi dum ngahak chalu ge tawa du isu matakta ai modura da ne onoji dai na phijom mun pam lebado mangon de gi budai phi lebe chatoini ga duga mangon de gi budai phi lebe chatoini aduga dum oni la ju dunga unaba changu ge na tawini aba mojumda aduna mayam ai pap tawdana ai thabang khang di lopna ma lore ko huji pau jing ne angang sing yoga class tawba chakhi ba adu moi loba chakhi halaga deki charawalaga nei angang sing budi ru thora ai budi ru thona kona loi lore da angang sing di thoroi ingmani na ne aduna si tawraga chalani sak cha thoga horen ulaki mayam tasu mayam ko se huji angang ani ga iga modura da chatini ada mayam oni lawa da salini ba mamang da ba koi da lame doi wadi watai sana na pham madam da sang da wa da hayeng ni ma sakhi dore ba mayum da adana ka nga una da na phamina na wadi watai sana ru ge mayam angang ni sasi di class ai yoga class te ba 5:30 da gi ado 5:30 gi mamang da di lak doi ni mela ma pham yore mela ga taw re nong na taw re mela ni lai ho ye mela da ni lai ho mela taw re mayam nong na mayam nong tare nong marak ta chatli mai daga nong tare sing haji nong marak ta chatli angang na icha akhoi na ga muni ga mobile ni na budi hai ba pe pu si aina adoina pe do bhek ma ta je chala roi aina ne pe do porak tare haji nong marak ta chatli yawe mayam akhoi se modura de yang kuina leiramdre dagi phi jombo no jita ki su phi logai na tawba du su nong ta baduna ma ki dukan ju thong thingamme aba adagi adugi din do yoga class su leiramdre ko yoga class lakpa dagi yoga class leitadana ko ji mela da mu change mayam asi je tong pare asi su siga leire a tiket ani ka leire muni tong ji jade duna ai ki na ga siga tong ani Mayam mau di sana ya tumba. Semangat terus mula, semangat terus mula. mayam si tong ko re ji
tôm ao à. Ngoài tôm con này là thường mình ngoài bao gì ngoài bao gì ngoài bao gì ngoài bao rồi ngoài tôm ngoài là mùi ấy tôm mình mà bán rồi bán luôn luôn đấy luộc vào nồi tô cái này kèm là tao có tô cái này luôn rồi luộc này kèm là tao mà anh mà cho cái dùng về là đi dùng cái bán đi rồi phải như cái đoạn này ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯅꯣꯡ ꯃꯔꯛꯇꯁꯨ ꯃꯣꯗꯨꯔꯥ ꯆꯠꯂꯨꯔꯦ ꯑꯗꯩ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯅꯪꯅꯕ ꯑꯩꯅ ꯄ꯭ꯔꯞ ꯇꯧꯅ ꯂꯥꯛꯄ ꯑꯗꯨꯁꯨ ꯌꯣꯒꯥ ꯀ꯭ꯂꯥꯁ ꯂꯩꯔꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯦꯂꯥꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯨꯔꯦ ꯅꯍꯥꯟ ꯆꯀ꯭ꯔꯤ ꯇꯣꯡꯉꯛꯇꯕꯗ ꯑꯗꯨꯒꯤ ꯆꯀ꯭ꯔꯤ ꯇꯣꯡꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯈꯣꯡꯒꯨꯜ ꯁꯤꯡꯖꯨ ꯂꯩꯈꯣꯝ ꯇꯣꯠ ꯂꯥꯏꯅꯅꯦ ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯁꯨꯗꯣꯛꯄꯅꯤ ꯃꯌꯥꯝ ꯉꯔꯥꯡꯗꯣ ꯍꯜꯂꯒ ꯚꯤꯗꯤꯑꯣ ꯂꯧꯕꯁꯨ ꯉꯝꯗꯔꯦ ꯐ꯭ꯂꯥꯏꯠꯀꯤ ꯁꯦꯟꯗꯦꯟꯁꯨ ꯂꯩꯔꯛꯄꯅꯦ ꯈꯪꯗꯦ ꯑꯗꯨꯏꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯁꯤꯒꯤ ꯐ꯭ꯂꯥꯏꯠꯁꯦ ꯐ꯭ꯂꯥꯏꯠꯅꯤꯀꯣ ꯑꯇꯥꯡꯕ ꯄꯣꯠ ꯅꯠꯇꯦ ꯑꯁꯤꯒꯤꯁꯦ 274 ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯅ 250ꯗ ꯄꯨꯔꯛꯄꯅꯦ ꯇꯣꯡꯕ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯈꯣꯡꯁꯦ ꯑꯗꯨꯝ ꯇꯞ ꯇꯞ ꯅꯞꯄꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯣꯡꯕ ꯐꯨꯔꯤꯠ ꯑꯅꯤ ꯈꯛ ꯂꯧꯔꯤꯑꯕ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦ ꯃꯨꯅꯤꯒꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯁꯥꯏꯖꯀꯤ ꯐꯨꯔꯤꯠ ꯑꯝꯇ ꯊꯤꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦꯕ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯐꯨꯔꯤꯠ ꯊꯤꯕ ꯐꯪꯗꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯅꯥꯒꯤꯅꯦ ꯐꯨꯔꯤꯠ ꯑꯅꯤ ꯈꯛ ꯂꯩꯔꯦ ꯑꯁꯤꯃꯒ ꯑꯗꯒꯤ ꯑꯁꯤꯃꯒ ꯂꯩꯔꯦ ꯁꯤ ꯑꯅꯤꯁꯦ ꯑꯃꯅ ꯑꯅꯤꯃꯛ 165 ꯇꯥꯏꯑꯦꯕ ꯁꯤꯒ ꯂꯩꯔꯦ 165 ꯇꯥꯏ ꯑꯗꯣ ꯕ꯭ꯂꯦꯛꯁꯤꯗꯤ ꯅꯅꯥꯅ ꯀꯛꯊꯠꯈꯔꯦ ꯃꯥꯅ ꯊꯥꯗꯠꯈꯔꯦ ꯍꯥꯏꯕ ꯕ꯭ꯂꯦꯛꯁꯤꯗꯤ ꯑꯗꯩ ꯉꯔꯥꯡꯅꯦ ꯀꯣꯁꯃꯦꯇꯤꯛ ꯗꯨꯀꯥꯟꯗꯁꯨ ꯆꯪꯉꯨꯏ ꯑꯗꯨꯒ ꯑꯣꯁꯤꯌꯥ ꯀꯝꯄꯦꯅꯤꯒꯤꯅꯤ ꯑꯩ ꯑꯍꯥꯟꯕ ꯁꯤꯖꯤꯟꯅꯗꯣꯏꯅꯤ ꯁꯦ ꯁꯤꯖꯤꯟꯅꯖꯦꯡꯒꯥꯏ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯣ ꯑꯣꯁꯤꯌꯥ ꯀꯝꯄꯦꯅꯤꯒꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯁꯤ ꯂꯤꯞꯁꯇꯤꯛ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯇꯩꯔꯒ ꯌꯦꯡꯍꯜꯂꯛꯀꯦ ꯃꯤꯡꯖꯦꯟꯁꯨ ꯊꯨꯒꯥꯏꯈꯔꯦ ꯅꯅꯥꯅ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯁꯤꯅ ꯌꯦꯡꯗꯣꯏꯅꯤ ꯑꯩꯒꯤ ꯃꯤꯡꯖꯦꯟꯁꯦ ꯀꯦꯟꯗꯤꯟꯗꯒꯤ ꯂꯧꯔꯒꯇꯅꯤ ꯈꯤꯇꯪ ꯀꯨꯏꯅ ꯈꯥꯡꯉꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯄꯥꯟꯗꯒꯤ ꯂꯧꯔꯗꯤꯅꯦ ꯖꯥꯡ ꯍꯦꯛꯇ ꯀꯥꯏꯌꯦꯕ ꯂꯤꯞꯁꯇꯤꯛꯁꯦ ꯑꯝꯇꯪ ꯇꯩꯔ ꯌꯦꯡꯒꯦꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯗꯥꯔꯛ ꯑꯣꯏꯕ ꯃꯆꯨ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯐꯥꯔꯁ ꯇꯥꯏꯝ ꯇꯩꯗꯣꯏꯅꯦ ꯂꯥꯏꯠ ꯀꯂꯔꯗ ꯐꯥꯔꯁ ꯇꯥꯏꯝ ꯇꯩꯗꯣꯏꯅꯦ ꯃꯌꯥꯝ ꯇꯩꯔ ꯌꯦꯡꯒꯦ ꯂꯤꯞꯁꯇꯤꯛ ꯇꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯑꯗꯨꯏꯗꯣ ꯑꯣꯏꯗꯦꯕ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯤꯁꯦ ꯑꯣꯁꯤꯌꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯂꯤꯞꯁꯇꯤꯛꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯂꯤꯞꯁꯇꯤꯛ ꯉꯥꯛꯇꯅꯤꯅ ꯍꯥꯏꯗꯤ ꯀꯦꯟꯗꯤꯟꯗꯩ ꯈꯔ ꯂꯧ ꯑꯃꯗꯩ ꯈꯔ ꯂꯧ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯤꯞꯁꯇꯤꯛ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅ ꯑꯩ ꯑꯁꯤꯒꯤ ꯂꯤꯞꯁꯇꯤꯛꯁꯦ ꯑꯃ ꯑꯅꯤꯈꯛꯀ ꯂꯩꯔꯨꯒꯤꯅꯦꯕ ꯑꯃꯕꯨꯗꯤ ꯂꯩꯔꯣꯏꯀꯣ ꯑꯇꯣꯞꯄ ꯀꯂꯔꯗꯅꯦ ꯄꯤꯡ ꯀꯂꯔꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯄꯤꯡ ꯀꯂꯔ ꯍꯥꯏꯗꯤ ꯑꯕꯤ ꯃꯆꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯂꯔꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯆꯨꯗ ꯑꯃꯒ ꯑꯗꯒꯤ ꯄꯥꯔꯄꯜ ꯀꯂꯔꯒꯤꯒ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯆꯨ ꯑꯅꯤꯈꯛꯀꯅꯦ ꯂꯧꯔꯨꯈꯤꯅꯤ ꯑꯁꯤ 295 ꯇꯥꯕꯅꯦ
ꯑꯁꯤ ꯃꯃꯜꯁꯦ ꯑꯗꯣ 295ꯁꯦ ꯃꯣꯏ ꯀꯩꯅꯣ 285ꯂ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯥꯕ 85 95 285 ꯇꯥꯔꯛꯄꯅꯦ ꯂꯨꯄꯥ 10 ꯈꯛ ꯇꯥꯕꯤꯔꯛꯑꯦꯕ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯟꯗꯨꯔꯁꯤꯅꯅꯦ ꯁꯤꯟꯗꯨꯔꯁꯤꯗꯤ ꯁꯦꯒꯥꯏꯔꯝꯗ꯭ꯔꯦ ꯁꯤꯟꯗꯨꯔꯁꯤꯗꯤ 155 ꯁꯤꯒ ꯂꯩꯔꯦ ꯃꯌꯥꯝ 155 ꯇꯥꯕꯅꯦ ꯑꯁꯤꯁꯨ 155 ꯁꯤꯒ 150 ꯑꯗꯨꯃꯥꯏꯅꯔ ꯀꯩꯅꯣ ꯇꯥꯔꯛꯏꯀꯣ ꯂꯤꯞꯁꯇꯤꯛꯁꯦ ꯑꯃꯨꯛ ꯂꯧꯔꯨꯈꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝ ꯉꯔꯥꯡꯒꯤ ꯆꯣꯀꯤꯌꯥꯗꯣ ꯑꯗꯨꯝ ꯌꯥꯝꯕꯅꯦꯕ ꯀꯦꯖꯤ ꯑꯃ ꯍꯣꯏꯅꯦ ꯀꯦꯖꯤ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ 900 ꯒ꯭ꯔꯥꯝ ꯍꯦꯜꯂꯦꯕ ꯑꯗꯣ ꯉꯔꯥꯡꯁꯨ ꯊꯣꯡꯈꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯆꯣꯀꯤꯌꯥ ꯊꯣꯡꯉꯦꯕ ꯆꯣꯀꯤꯌꯥ ꯍꯥꯏꯗꯤ ꯁꯝꯕ꯭ꯔꯨ ꯊꯣꯡꯕ ꯆꯣꯀꯤꯌꯥꯗꯣ ꯑꯗꯨ ꯃꯣꯟꯕꯅꯦꯕ ꯑꯗꯨꯏ ꯉꯥꯗꯣ ꯍꯥꯎꯕꯅꯤ ꯏꯂꯤꯁꯥ ꯃꯅꯝ ꯐꯖꯅ ꯅꯝꯕꯅꯦꯕ ꯑꯗꯨꯏꯗꯣ ꯊꯣꯡꯉꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯣꯀꯤꯌꯥ ꯊꯣꯡꯕꯗꯣ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥ ꯈꯨꯔꯨꯝ ꯆꯥꯃꯤꯟꯅꯔꯅꯤ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯨ ꯁꯣꯝꯗ ꯆꯥꯛ ꯆꯥꯅꯔꯤ ꯃꯣꯏꯗꯤ ꯎꯠꯂꯔꯣꯏ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯨ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯗ ꯇꯩꯔꯤꯕ ꯂꯤꯞꯁꯇꯤꯛꯁꯦ ꯀꯣꯛꯄ꯭ꯔꯥ ꯀꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯣ ꯆꯥꯛ ꯆꯥꯔꯒ ꯈꯤꯇꯪ ꯆꯥꯔꯒ ꯌꯦꯡꯁꯤꯀꯣ ꯀꯣꯏ ꯀꯣꯛꯇꯦꯗꯣ ꯑꯗꯣ ꯍꯣꯔꯦꯟꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯌꯥꯝꯗ ꯆꯥꯅꯅꯦ ꯑꯗꯨꯝ ꯌꯦꯡꯍꯟꯅꯤꯡꯕ ꯑꯩꯅ ꯃꯌꯥꯝ ꯁꯤꯁꯤꯒ ꯂꯩꯔꯦ ꯉꯥꯁꯨ ꯉꯥ ꯃꯌꯥꯝ ꯂꯧꯔꯦ ꯉꯁꯤꯗꯤ ꯆꯥꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯉꯥ ꯃꯇꯨꯝ 2 ꯃꯃꯩ 2 ꯃꯀꯣꯛ 1 ꯑꯗꯩ ꯃꯇꯨꯝ 1ꯒ ꯂꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯄꯨꯈꯝꯁꯦ ꯌꯥꯝ ꯂꯨꯝꯃꯤ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯪ ꯃꯁꯛꯁꯦ ꯎꯗ꯭ꯔꯦ ꯆꯟꯗ꯭ꯔ ꯂꯥꯛꯑꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯁꯛ ꯐꯖꯕ ꯋꯥꯠꯂꯧꯅꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯌꯥꯝ ꯑꯗꯨꯝꯅꯦ ꯑꯩꯈꯣꯏ ꯅꯅꯥ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯥꯎꯕ ꯄꯥꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯄꯥꯝꯖꯩꯌꯦꯕꯅꯦ ꯑꯗꯨꯝꯕ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯄꯥꯝꯖꯩꯌꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯏꯕ ꯆꯥꯏꯁꯦ ꯃꯈꯥꯗ ꯆꯥꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇꯦꯕ ꯚꯤꯗꯤꯑꯣ 9 ꯊꯥꯡꯒꯩꯁꯤꯡꯅ ꯑꯗꯨꯝ ꯅꯝꯈ꯭ꯔꯕꯨꯗꯤ ꯐꯖꯅ ꯇꯧꯗꯅ ꯇꯧꯕ ꯌꯥꯕ ꯑꯗꯣ ꯍꯧꯖꯤꯛ ꯇꯦꯕꯜꯁꯤꯅ ꯀꯗꯣꯝꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯃꯔꯥꯡ ꯈꯪꯄꯣꯟꯇꯦꯕ ꯇꯦꯕꯜ 2 ꯂꯩꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯀꯔꯤꯀꯥꯡ ꯊꯝꯅꯈ꯭ꯔꯦ ꯑꯗꯩ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯀꯔꯤꯀꯥꯡ ꯊꯝꯃꯦꯕ ꯑꯗꯨꯅꯤꯗ ꯑꯗꯣ ꯁꯤꯟꯗꯣꯛꯄ ꯂꯧꯊꯣꯛꯄꯗꯣ ꯑꯩꯅ ꯇꯜꯂꯕ ꯑꯗꯨꯅ ꯂꯤꯞꯁꯇꯤꯛꯁꯦ ꯑꯃꯐꯥꯎꯅꯦ ꯍꯥꯏꯗꯤ ꯆꯥꯛ ꯇꯣꯛꯄꯒꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯄꯨꯁꯇ ꯊꯝꯒꯦ ꯑꯗ ꯂꯤꯞꯁꯇꯤꯛꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯣꯛꯇꯤ ꯀꯣꯛꯏꯀꯣ ꯀꯣꯛꯇꯕꯗꯤ ꯌꯥꯔꯣꯏ ꯀꯣꯛꯇꯦ ꯈꯪꯗꯦ ꯀꯣꯛꯇꯦ ꯍꯥꯏꯗꯣ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯀꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯑꯗꯨꯝ ꯊꯦꯡꯅꯔꯁꯤ ꯀꯣꯛꯇꯤ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯑꯦ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯁꯦ ꯀꯣꯛꯈ꯭ꯔꯦ ꯀꯣꯛꯇꯦ ꯀꯣꯛꯏꯅꯦ ꯂꯨ ꯈꯔ ꯀꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤ ꯃꯈꯥꯏꯗ ꯉꯥꯏꯔꯦ ꯃꯅꯨꯡꯒꯤ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯈꯔꯗꯤ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯐꯗꯤ ꯐꯩꯀꯣ ꯍꯦꯟꯗꯣꯛꯅ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯆꯥꯛ ꯆꯥꯔꯕꯨꯗꯤ ꯀꯣꯛꯇꯦ ꯍꯥꯏꯔꯅꯦ ꯅꯠꯇ꯭ꯔꯅꯦ ꯈꯔꯗꯤ ꯀꯣꯛꯇꯣꯏꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯣꯛꯑꯦ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯅꯤꯅ ꯑꯩꯅ ꯃꯔꯨ ꯃꯔꯥꯡ ꯆꯨꯞꯄ ꯈꯣꯠꯄ ꯇꯧꯕꯅꯤꯅꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯀꯣꯛꯏꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯣꯔꯃꯦꯜ ꯆꯥꯕꯗ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯣꯛꯑꯣꯏꯕꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ